모모기 그노지 크랍 전기 What's up, people? It's Johnny here again. Restaurant yam posta amakak ai mayamda introduce tawjage mayamda khanganjage. Aina hojik leijeri se akhoi Lamsang police station ko. Irosembagi hek mathang da Lamsang police station leiredana. Adugi hek mathang da oil pump leibado. Oil pump dugi hek mathang da muksida Rapha-Kitchen haidana ama leiyeba ko. Ado aina hojik leise makhoi hat manung dudani ko. Yamna mong da yamna simple oi ko. Aduga akhoi kenosisu mokhogi menu ka haitare ko restaurant gi menu si yamna simple oirga yamna traditional oir mong da tawe haitare ko aduna si mafam se ai phajana haijara ke aduga lakpiyo mayam aduga mokhogi conference hall ga su lei ko aduna dum adugi su dum meeting taw khotpa birthday party gumba taw mayam loina hire taw lo yane ko aduna yengmina si aduga mokhogi kitchen duga adugi menu do ngasi akhoi khara chajara ga mayam du chara ke aduga honest opinion akhoi haijar ke bako adu yengbiu loy fawba aduga like subscribe tang toksin biramo adu hojin jaraki conference hall ne ko conference hall se capacity 40 to 50 adum chan gani se aduga mayam na steda event kumba kogi parties kumba celebration kumba to bi ning leraga disi se dum hire to bbi prior appointment tawraga ko aduga se per hour da 1000 rupees ni ko aduga additional hours kodingi 500 adum henkat kane bako aduna say for example around 3 hours ko hire to be hire ga 3000 rupees la ani hadu 3.5 punkhai ma chonda ga ga 500 rupees man maina la ani bako toilet ke washroom phajana lei si building si da ko aduna si capacity si zoom lei re mapanda restaurant phajana moi hat sara lei re aduga washroom facility phajana lei re ko aduna sida sum la ga to bi be ina na ko poni ki infal munung gi kilomita manga taru khaktani la pisi iroshem madagi edum he khaidok ko adum lei re aitare ko oil pump lamsang gi oil pump do la ga adum lei re aitare ado si washroom ni lei si ko ladies ka gents ka gi adum lei re aduna wani ai later okay menu se happy ying menu se ko se le ko gi singju combo hai tare alu sak ne aduga hawai ko sak aduga sigi thambo gi singju ore jina chicken gi momo ni ka soup le re
ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯣꯏꯒꯤ ꯁ꯭ꯄꯦꯁꯥꯜꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯁꯃꯣꯁꯥ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯆꯥꯔ ꯌꯦꯡꯖꯒꯦ ꯃꯦꯅ꯭ꯌꯨꯅꯤ ꯁꯤꯀꯣ chicken momo 100 rupees chicken samosa 100 rupees per plate ko adagi sikju alu saka kili chana ga combo ne 80 rupees ko the beverages da kogi normal ko red tea milk tea black tea adagi white coffee ke kilo ina bule ni adre koi hokjun jara ga sigi chicken samosa se mo gi si Rapha-Kitchen gi special ni ko sigi se adoga mo khoi da थाली सु लै चिकन थाली अदगी पोक थाली के लोइना बुक लैनी को अदुदी मेड टू ऑर्डर हाई तारे को असिना चिकन की कोगी मोमो ने को याम हाउदो माले अदुगा सी अखोगी ट्रेडिशनल दा कोगी किली चना आलू साग अदुगा सिंजू हाउजन जरागे हौरसे आई मानमने चिंगलेंबा हौरसे कैदिया नौ जायना 제 봐요. खुद 짜지. Traditional style. Traditional style. Honest feedback om daro, kamain to mo. 야, brother. 만원기 그노제. 바자나 주시 오이드로. 얌 주시 오이드. 아. 어. 메 빠지 좋아. 뭐뭐지 주시 오이. 아니 कोई समझी इंग दी इंग वीडियो का आपके हम साने दी पुतोक जरा कोने सिंजू पायो तुम मोमो दी हाउ रे मोमो हाउ चानी दी मैम सिट लग पियो देखो प्राइस हो गई मैं मोमो से मेन्यू डल पर 100 करते हैं 100 ऐसी नॉर्मल प्राइस ने दो दिन था अदम क्वांटिटी यामे 아마 니빠름 기준 말해 거기다. Also ira like मैम लोकेशन जे Rapha-Kitchen से कोई इरोशेंबा जू चंगी वेला भी लेनी अदु देगी स्ट्रेट अदम केनोमदा सिंगदारोमदा थोदरा निफाइंग लोमदा अदुगा इरोशेंबा की थोंग लांथोनी लांथोगा ऑयल पंप लेनी ऑयल पंप दुगी 20 मीटर सम चलगा अदम ऑयल पंप की साइड तको राइट साइड अदम Rapha-Kitchen हाइदना अदम तोरा अदम लेरा दे अदम खोगी स्पेशल से चिगे चिकन समोसा स्मा सिन जौ जौइना हजु उ 어 하이디 아테이 요 시기 어홈 도게 아니에요. और सिक्स प्लेट मरी ने मा हालिसे को दुगा क्या नो पीस 100 रुपीस सारे के सिसुम हाउ है ये हो 모모게 에너지 크랍 쟁게 टिश्यू होल्डर से मैतेगे थुमोक मजान तवे अदो मैं नोटिस तवे आई उचरके सिगी हचिगी फ्लोर से टाइल थादेको कोई संथीना तैरगा थाइनी वाइ तैबिदो दुदुने तौरिसे पुरा ट्रेडिशनली अदुम सेमा थम्बा हाइतारेको फजे याम मसा याम नाले हाउ इदा सिजो दुम फजना हाउ मैम ऑनेस्ट फीडबैक नि को तौजरैजे आदे वीडियो नंबर पकाइ जन्नो नते तसेंना हाउ
ꯄꯥꯏꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯄꯥꯏꯔ ꯆꯥꯕ ꯍꯥꯠꯆꯤꯁꯨ ꯐꯖꯩ ꯌꯥꯝ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕ ꯁꯪꯗ꯭ꯔꯦ ꯄ꯭ꯔꯥꯏꯁꯁꯨ ꯐꯖꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯌꯦ ꯀꯣ ꯍꯥꯏꯕꯗꯤ 100 ꯄꯤꯁ ꯃꯔꯤꯗ 100ꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯆꯤꯡꯉꯥ ꯃꯈꯥꯗ ꯆꯤꯛꯀꯟ ꯁꯃꯣꯁꯥ ꯌꯣꯜꯂꯦꯕ 20 ꯔꯨꯄꯤꯁꯅꯦꯕ ꯄꯔ ꯄꯤꯁꯇꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯁꯤꯒꯤ 1/3ꯇꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯥꯅ ꯆꯥꯎꯔꯤ ꯁꯥꯏ ꯅꯨꯡ ꯆꯥꯎꯋꯦ 20 ꯔꯨꯄꯤꯁ ꯄꯤꯌꯦꯕ ꯑꯗꯨ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯃꯣꯃꯣꯁꯤ ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯅ ꯁꯨꯞꯅꯦ ꯃꯣꯃꯣꯒꯤ ꯑꯝꯇ ꯌꯦꯡꯉꯣꯅꯦ ꯑꯩꯒꯤ ꯑꯃꯨꯛ ꯐꯤꯗꯕꯦꯛ ꯄꯤꯔꯛꯀꯦꯕ ꯀꯩꯒꯤꯅꯣꯗꯤ ꯁꯨꯞꯁꯦ ꯃꯣꯃꯣ ꯍꯥꯎꯔ ꯁꯨꯞ ꯍꯥꯎꯇꯕ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯌꯥꯏꯅ ꯑꯣꯀꯦ ꯇꯥꯏ ꯆꯞ ꯆꯥꯅꯈ꯭ꯔꯦ ꯉꯁꯥꯏ ꯆꯞ ꯆꯥꯅꯩ ꯑꯧ ꯁꯨꯞꯁꯤꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯌꯥꯝ ꯑꯃꯨꯛ ꯋꯥꯠꯂꯤꯀꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯨꯛ ꯇꯧꯁꯦ ꯁꯤꯡꯖꯨꯁꯤꯗ ꯊꯝꯕꯧꯅꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯌꯥꯎꯋꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯗꯤ ꯃꯤ ꯑꯃ ꯏꯟꯖꯔꯛꯑꯒꯦ ꯀꯥꯏꯅ ꯇꯧꯕ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯣ ꯏꯜꯂꯣꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯗꯦ ꯀꯩꯝꯇ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯪꯅꯕ ꯁꯤꯡꯖꯨꯗꯨꯅꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯏꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯥꯎ ꯂꯥꯎꯅꯦ ꯑꯗ ꯑꯝꯇꯪ ꯍꯨꯛ ꯂꯥꯛꯑꯣ ꯀꯣꯕꯤ ꯍꯋꯥꯏ ꯃꯇꯣꯟ ꯑꯍꯥꯎꯕ ꯉꯥꯛꯇꯅꯦ ꯍꯥꯞꯄꯤꯉꯥꯏ ꯍꯥꯏꯕꯗꯤ ꯃꯣꯔꯣꯛꯇ ꯀꯥꯏꯅ ꯁꯥꯕꯤ ꯈꯣꯠꯄꯤ ꯇꯧꯗꯦꯕ ꯂꯣꯏ ꯆꯥꯟꯅꯕꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯎꯏꯀꯣ ꯑꯗꯨꯒ ꯃꯥ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯨ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯑꯧ ꯃꯩꯇꯩꯒꯤ ꯁꯤꯡꯖꯨꯗ ꯀꯣꯕꯤ ꯈꯔ ꯍꯥꯞꯄ ꯂꯩꯗꯅ ꯍꯣꯏ ꯊꯝꯕꯧꯒ ꯍꯥꯞꯄꯤꯁꯦ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯥꯏ ꯔꯥꯐꯥ-ꯀꯤꯆꯟꯒꯤ ꯃꯦꯅ꯭ꯌꯨꯁꯦ ꯕꯦꯁ ꯇꯥꯔꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯁꯥꯏ ꯑꯣꯏ ꯂꯩꯔꯦ ꯌꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯡꯗꯒꯤ ꯂꯥꯝꯃꯛꯏ ꯃꯥ ꯂꯦꯠ ꯇꯧꯔ ꯆꯉꯥꯡꯁꯤꯒ ꯊꯤ ꯆꯥꯟꯅꯗ꯭ꯔꯣ ꯏꯅꯧ ꯅꯧꯅ ꯍꯥꯡꯕꯅꯦ ꯁꯤꯒꯤ ꯔꯥꯐꯥ-ꯀꯤꯆꯟꯁꯦ ꯑꯔꯥꯎꯟ 1 month ꯃꯨꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯕꯤꯔꯝꯈꯤꯔꯣꯏ ꯑꯗꯨꯅꯕꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯦꯅ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯅ ꯄꯪꯁꯦꯝ ꯁꯦꯝꯖꯤꯟꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯊꯝꯕꯧꯁꯤꯅꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯗꯤ ꯑꯧ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯨꯅꯦꯕ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯡꯖꯨ ꯑꯃꯨꯛꯇ ꯄꯨꯂꯞꯇꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯁꯨꯗꯦꯗꯅꯀꯣ
ꯑꯗꯣ ꯁꯤꯗꯤ ꯂꯣꯏ ꯁꯨꯍꯜꯂꯛꯄꯗꯨꯗ ꯁꯨꯃꯥꯏꯅ ꯁꯨꯔ ꯆꯥꯗꯕꯁꯤ ꯀꯨꯏꯔꯦ ꯃꯊꯦꯜ ꯁꯨꯅꯕ ꯆꯥꯕꯁꯦ ꯀꯤꯂꯤ ꯆꯅꯥꯗ ꯊꯣꯏꯗꯤꯡꯒ ꯊꯥꯛꯑ ꯆꯥꯕꯁꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯎꯃꯣꯔꯣꯛ ꯄꯥꯝꯕ ꯃꯤꯒꯤꯁꯨ ꯎꯃꯣꯔꯣꯛ ꯐꯖꯕ ꯌꯥꯎꯔꯤ ꯃꯊꯛꯇ ꯉꯥꯛꯇꯪꯒ ꯁꯨꯝ ꯌꯦꯡꯉꯒꯦ ꯀꯔꯝꯕꯅ ꯕꯦꯁ ꯇꯥꯏ ꯅꯪ ꯋꯥꯈꯜꯗ ꯑꯩꯗꯤ ꯁꯤꯡꯖꯨꯅ ꯕꯦꯁ ꯇꯥꯏ ꯑꯂꯨꯁꯨ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯂꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯁꯤꯁꯦ ꯑꯩꯅꯁꯨ ꯌꯨꯝꯗ ꯃꯌꯥꯝ ꯁꯦꯝꯃꯦꯕ ꯁꯨꯃꯥꯏꯅ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯍꯩꯕꯨꯗꯤ ꯍꯩꯇꯦꯀꯣ ꯇꯟꯒ ꯆꯥꯕ ꯍꯥꯎꯅꯤ ꯂꯣꯀꯦꯁꯟꯒꯤ ꯄꯔꯐꯦꯛ ꯇꯥꯔꯦ ꯑꯆꯤꯛꯄ ꯄꯥꯝꯃꯗꯤ ꯑꯧ ꯑꯂꯨ ꯑꯅꯧꯕ ꯍꯟꯗꯛꯇ ꯇꯥꯟꯕ ꯑꯂꯨ ꯃꯥꯜꯂꯦ ꯑꯗꯨꯅꯦꯕ ꯍꯥꯎꯋꯤꯁꯦ ꯂꯣꯀꯦꯁꯟꯁꯤꯁꯨ ꯄꯨꯔꯥ ꯕꯦꯁꯅꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯍꯦꯡ ꯑꯥꯎꯠ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯏꯔꯥꯞ ꯂꯥꯞꯇꯕꯤꯗ 0 ꯃꯥꯏꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯈꯛꯇꯅꯤꯗ 5ꯒꯨꯝꯕ ꯑꯣꯏꯅꯤ ꯑꯧ ꯀꯪꯂꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5ꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯏꯅꯛ ꯅꯛꯑꯦ ꯄꯥꯔꯀꯤꯡ ꯅꯨꯡꯉꯥꯏꯔꯦ 10-15 ꯃꯤꯅꯤꯠꯁꯇ ꯌꯧꯕ ꯌꯥꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯂꯣꯗꯖꯤꯡ ꯍꯥꯞꯄꯛꯈꯤꯗꯣꯔꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯔꯨꯝ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯒꯠꯂꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯣꯟꯐ꯭ꯔꯦꯟꯁ ꯍꯣꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ 2nd ꯐ꯭ꯂꯣꯔ 3rd ꯐ꯭ꯂꯣꯔ ꯑꯗꯒꯤ ꯔꯨꯐꯇꯣꯞ ꯀꯦꯐꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄꯛꯈꯤꯗꯣꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤꯅꯤ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁꯇꯤ ꯐꯖꯅ ꯂꯩꯔꯦ ꯒꯥꯔꯤ 30-ꯃꯨꯛ ꯆꯜꯂꯅꯤ ꯀꯥꯔꯗ ꯃꯌꯥꯝ ꯆꯪꯉꯛꯇꯣꯏꯅꯤ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁꯁꯤꯅꯤꯅ ꯑꯧ ꯄꯥꯔꯀꯤꯡ ꯅꯨꯡꯉꯥꯏꯕ ꯔꯦꯁꯇꯨꯔꯦꯟ ꯐꯥꯎꯔꯁꯨ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯂꯩꯇ꯭ꯔꯗꯤ ꯀꯩ ꯇꯧꯅꯤ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂ ꯂꯥꯞꯅ ꯂꯩ ꯇꯥꯕꯅꯤ ꯑꯗꯣ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ Rapha-Kitchen ꯑꯝꯇꯒ ꯂꯥꯛꯄꯤꯌꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯒꯨꯒꯜ ꯃꯦꯞ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯣꯏ ꯍꯥꯞꯆꯔꯛꯀꯦ ꯑꯝꯇꯪ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ